ꯑꯦꯝ ꯖꯤ ꯑꯦꯚꯦꯅ꯭ꯌꯨ ꯃꯦꯖꯣ ꯈꯨꯟ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯀꯦ ꯍꯣꯇꯦꯜ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯉꯁꯤꯗꯤ꯫ ꯃꯊꯦꯜꯁꯤꯡꯁꯦ ꯀꯥꯂꯦꯖꯥꯒ ꯃꯀꯟꯒ ꯉꯧꯕ ꯑꯃ ꯂꯩꯔꯦ, ꯑꯉꯧꯕ ꯂꯩꯔꯦ, ꯌꯦꯟ ꯊꯣꯡꯕ ꯀꯣ, ꯑꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ, ꯎꯇꯤ ꯂꯩꯔꯦ, ꯑꯗꯨꯒ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯁꯤꯅ ꯑꯣꯀꯦꯁꯤ꯫ ꯑꯣꯀꯦꯗ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯃꯨꯛꯕꯥꯡ ꯇꯧꯁꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯆꯥꯕꯒꯤ꯫ ꯍꯋꯥꯏ ꯑꯣꯏꯅ ꯇꯣꯠꯂꯒꯦ꯫ ꯌꯦꯟ ꯑꯝꯇꯪ ꯍꯥꯞꯆꯤꯜꯂꯒ ꯑꯍꯥꯎꯕ ꯆꯥꯕꯅꯤꯅ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯦ꯫ ꯌꯥꯔꯦ. ꯌꯥꯗ꯭ꯔꯁꯨ ꯍꯥꯏꯔꯛꯀꯦ. Mềm rát lẩu. 이거 찐더라게. Makan. Thì nó làm không ăn được chai mua bằng rồi thì không chọc đồng chậu hay gì tôi sẽ ép chả chứ chả thì nó làm không ăn 이거 집이 다 오고요.